हौजिक अैखोइना कंट्री अममम ओइना उरिबा नॉर्थ कोरिया अमदी साउथ कोरिया अनि असि मतम अमददी कंट्री अमा खक्तमक ओइना लेरमी अदुबु फेमस कोरियन वार असिना मरम ओइरगा नॉर्थ कोरिया अमदी साउथ कोरिया अनि असि तोखाई ताखिब्रा हाइबा असिनी कंट्री अनि असि कनाना करिगी मतौ करमना तोखाई ताहनखिबनो मसिदा मियोय लाख 30 हेना मथवाइसु मांगखिबनी अदुगा मतम अमददी नॉर्थ कोरिया असिना साउथ कोरिया दगिसु हेन्ना चौखटपा कंट्री अमा ओइना लेरमखिबनी ngasi North Korea gi micham praja singna oiriba phibam asimak matam amada South Korea gi micham praja singna oikiba phibam aduni ngasi gi video asidi North Korea amadi South Korea country ani asi Matou Karamna Tokhai2 Takhibano haibagi maramda chemjaba video amakhakni marup mayambu DAshil 2.0 gi anoba video asida taramnokjari ngasi aikoina tongan ba country ani oina uriba North Korea amadi South Korea ani asi 7th century dagina 1945 ki matam asi faubadi country amakhakta oiduna lakhibani country amakhak oibata natana country asida leriba micham praja pumba harau nungsi sanana leminakhibani adubu ngasi di country ani asi machin manau oijarabasu amana amagi yegnaba oina leikhre मसी पुमनमक चाइना जापान अमदी रशिया असिना 18th century की मतमदगी हौहलखिबनी मतम असिदा मखोई की कंट्री सिंग असिबु पावर हेनगतनबा अमदी मिचंग संगा यामनबनी हाइदुना कोरिया असिबु लौसिननबा होनरमी मसी उबदा कोरियन लीडर असिना मिकुप अमता थेंगथदना 1882 की मतमदा वेस्टर्न फॉर यूएस का The Treaty of Peace, Amity, Commerce, amadi Navigation ki sign taunarami masina Korea da open trade, modern industry development amadi protection ki khudongchaba kaya fanglami 1904-1905 matamgi Russia amadi China ga soknakiba Russo-Japanese amadi Sino-Japanese war aduda Japan na China amadi Russia ani asibu maithiba piduna makhoiga yumthangnana leiriba Korea asisu loksinki 22 August 1910 dagi 15 August 1945 की मतम असि फाउबा जापान ना कोरिया असिबु कंट्रोल तौदुना लाखी अदुबु 1945 की मतम असिदा अमेरिका ना जापान की हिरोशिमा अमदी नागासाकी दा एटॉम बॉम्ब थाददुना माइथीबा पीखिबदगी जापान ना कोरिया असिदगिसु थादोक्तुना चटखिबनी जापान ना कोरिया थादोक्तुना हेक चटखिबगा कोरिया गी नॉर्थ थंगबा सरुक असिना सोवियत आर्मी ना कंट्रोल तौखिबा अदुगा साउथ थंगबा सरुक असिदना अमेरिका ना कंट्रोल तौरमी नॉर्थ कोरिया अमदी साउथ कोरिया अनि असि रशिया अमदी अमेरिका ना खुदुम चनसिलगा कंट्रोल तौखिबा नते कंट्री अनि असि की लीडर हाइबदी अमेरिका की प्रेसिडेंट रूजवेल्ट अमदी रशिया की लीडर जोसेफ स्टेलिन मखोई अनीना मीटिंग अमा तौरमी मखोई अनीना मीटिंग असिदा कोरियन लीडर सिंगी अयाबा अमत्त यावदना कोरिया असिबु अनि थोकना येनथोखलमी वर्ल्ड वार 2 असि हेक लोइखिबगा सुपर पावर कंट्री अनि असिना मखोई की अपाम्बा ओइना कना अमत्तगी अयाबा यावदना कोरिया असिबु अनि थोकना थुगाइरमी मसिगी दमक्ता मखोइगी ऑफिसर दिन रक्स अमदी चार्ल्स बोनेस्टिल अनि असि कोरिया दा थादुना कोरिया की इतिहास अमा फाउबा खंगदना 17 August 1945 ता कोरिया असिबु अनि थोकना खाइदोक्लमी चही लिसिंग कयादगी कंट्री अमखक ओइना लेजरंबा कोरिया असिबु रशिया अमदी अमेरिकाना सरुक अनि थोखलमी मसिगी मतुंगदा अमेरिकाना साउथ कोरिया असिदा सिगमेन रीना लीडर अदुगा नॉर्थ कोरिया दना किम इल सुंगना लीडर ओहेलमखी 1948-49 की मतम स्वाइदा अमेरिका अमदी सोवियत पावर अनि असि मखोई की कंट्री दा हनखिरमी अदुबु नॉर्थ कोरिया अमदी साउथ कोरिया अनि की लीडर सिंग असि की वाखल ददी अरोनबा वाखल अममम लेरमी 25 जून 1950 की मतम असिदा नॉर्थ कोरिया की लीडर किम इल सुंगना कोरिया असिपु पुलप पाइसिनबा साउथ कोरिया दा अटैक तोरमी मसिबु ngasi द कोरियन वार हाइरगा खंगनदी वार असिगी हौरकप नुमित निनी चनबा नुमित्ता नॉर्थ कोरिया ना साउथ कोरिया की कैपिटल सिटी सोल असिबु खुदुम चनचिंदुना लौसिनखी मतौ असुमना तपना
North Korea na South Korea gi 90% area asibu khudum chanchilaklami lemhoriba 10% busan asi yausilakpaga UN na South Korea gi damakta counter attack toraklami counter attack asida US na lead tawduna South Korea gi soldier singa loinana October tha fawa asida North Korea gi Pyongyang shahar asibu loksinduna Makhoigi soldier sing asi China gi border fawba takhairami karigumba China na North Korea gi mateng toramdrabadi ngasi Korea asi South Korea khaktamak ngairamgadabani China na mateng tawduna North Korea dagi South Korea gi soldier sing asibu tanthoraklami China na henjilakpa asidagi US na sauduna 600,000 tons of bomb asi North Korea da thadarami masina North Korea gi phibam asi adukimatik soklami masida miyoi lakh 13 hena sikhi masigi matung 27 July 1953 da North Korea amadi South Korea anina chathakiba sahi ahumgi Korean War asi Armistice Agreement taunaduna losilami masidagi country ani asigi tainaba saruk 250 km long 4 km wide area da border line oiduna leidi masibu ngasi demilitarized zone hairaga khangnari Korean War asi loikhrabasu country ani asigi phibamdi adukimatik soklami North Korea asina South Korea dagidi phibam khara fana lerami North Korea asidadi free healthcare, housing, high life expectancy asi adukimatik wangna leirami. Masi pumnamagasi North Korea gi leader Kim Il Sung na ohelibani. Mahakna North Korea gi micham praja sing asibu brainwash tokthokduna Prithibida leiriba miyoi pumba makhoi gi yeknabani. Aduga North Korea gi micham praja singi damakta mahak natana kana amatana kanbiba ngamloi haina sandoklami. Mahaki longnam lang asibu micham praja sing asina thajabadagi Kim Il Sung asibu North Korea gi ningthau ohelami. Aduga miyoi kaya amanadi mahak asi laini haina khanbu phawba yawnaribani. Kim Il Sung na North Korea gi economy asibu hengatnaba construction, steel, coal amadi agriculture industry da investment torami. Masina 50, 60, 70s ki matamda North Korea gi per capita GDP asina South Korea dagi adukimatik helami. Aduga nakal amaromdana ngasi chawkhalaba country singi manung channa leiriba South Korea asidi matamaduda phibam adukimatik soklami. 16 May 1961 Matamasida South Korea gi anoba leader Park Chung-hee na leader oikibaga National Intelligence Service Korea Agency asi linkhattuna makhoi gi mayokta wa ngangakpa thabak torokpa micham praja sing asibu fuba hatpa kaya tawtuna dictatorship ki thawong asi chalairami. Masina micham praja singda otpada natana South Korea gi economy asisu down chalami. Masidagi makhoi gi leader Park Chung-hee na South Korea gi economy asibu hengatnabani haiduna makhoi gi micham praja sing asibu namphu saphuda pung taragani thoi hena thabak suhanba hauраklami. Park Chung-hee gi thawong asi South Korea gi micham praja singi laibak thibani haigadra natragana maraibak phai haigadoribara. Thawong asina South Korea gi per capita GDP asi adukimatik hengalaklami. Masigi matungda Park Chung-hee asi sakhangdaba miyoi singna assassination tawduna hatokhi. Hojik South Korea gi anoba leader asi Chundu Hwan haiba nupa asina amuk oiraklami. Country asida economy khak ahongba lakpada natana country asida leiriba micham praja sing asisu ahongba adukimatik laklami. 1987 gi matam asida South Korea gi micham praja kayana hauraktuna real democracy demand toraklami. Aduga matam adugi government adunasu South Korea asida democracy puraktuna ngasidi South Korea asi prithibigi chawkhatlaba country hyper advanced giant technology labor country amasu oiri. Adubu hojik aikhoi gi wakhalda khaliba asi matam amada North Korea asina South Korea dagi henna chawkhalamlaga karigi hojikna North Korea da lairaba miyoi kaya ama leiribano haiba asini. North Korea gi chawkhatlamjen aduda USSR gi support kaya ama leikhi. Adubu 1991 gi matamda USSR asi collapse tawkhi. Masida North Korea asisu muthakhibani. Masidagi chahi ahumgi matung 1994 da makhoi gi supreme leader
Kim Il Sung asisu heart attack tawduna sikhi. Kim Il Sung na laikhidraba matungda mahaki machanupa Kim Jong Il na mapagi mahut chinduna North Korea asibu panba horakhibani. Kim family gi dictatorship ke lichat asidagi hendoktuna North Korea da disaster kaya lakpadagi miyoi lakh kun hena su sikhi. Masidagi tapna North Korea gi GDP asi hanthaраktuna ngasi North Korea asida Kim Jong gi family na nungai yaifana leirabasu micham praja singi marakta chananaba cheng fawba leitaba miyoi masing thingamdana leiribani. Masini North Korea amadi South Korea country ani asi Matou Karamna khainakhibano amadi makhoina hojik oidiba phibam asi. Marup mayam ngasigidi video asi matang asida loisilage mayam gidamakta anoba video ama muk puduna lakjage.